เจ้านี่ทุ่มบ้มเจ้าเลยใช่Hello ma'am ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯐꯥꯔꯝꯗ ꯑꯩꯈꯣꯏꯒꯤ ꯎꯃꯪꯒ꯭ꯔꯥꯒꯤ ꯐꯥꯔꯝꯗ ꯀꯃꯥꯏꯅ ꯎꯃꯪꯒ꯭ꯔꯥ ꯇꯥꯟꯒꯦ ꯈꯣꯠꯀꯦꯗꯣ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯌꯦꯡꯍꯜꯂꯛꯇꯣꯏꯁꯦ ꯑꯗꯣ ꯑꯦꯛꯆꯨꯋꯦꯂꯤꯗꯤ ꯎꯃꯪꯒ꯭ꯔꯥꯁꯤꯡꯁꯦ ꯊꯥ ꯇꯔꯨꯛꯇ ꯐꯥꯔꯒ ꯇꯥꯟꯅꯕꯅꯦꯕꯀꯣ ꯑꯗꯩ ꯍꯧꯖꯤꯛ ꯑꯩꯅ ꯌꯦꯡꯍꯜꯂꯛꯇꯣꯏꯕ ꯚꯤꯗꯤꯑꯣꯁꯦ ꯆꯍꯤ ꯑꯃ ꯐꯥꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯩꯅꯣꯗꯒꯤꯅꯦꯕ ꯎꯃꯪꯒ꯭ꯔꯥꯅꯦꯕꯀꯣ ꯑꯩꯅ ꯇꯥꯟꯕ ꯌꯦꯡꯍꯜꯂꯛꯇꯣꯏꯁꯦ ꯌꯥꯝ ꯆꯥꯎꯅ ꯇꯥꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯃꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯗꯤ ꯑꯣ ꯑꯃ ꯐꯪꯉꯦ ꯃꯥꯏ ꯄꯦꯝꯃ ꯃꯥꯏ ꯄꯦꯝꯃ ꯐꯪꯉꯦ ꯑꯆꯧꯕ ꯑꯃ ꯑꯃꯁꯨ ꯐꯪꯉꯦ ꯌꯥꯝ ꯆꯥꯎꯋꯦ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯄꯥꯝꯕꯤꯁꯦ ꯑꯃꯁꯨ ꯐꯪꯉꯕ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯗꯤ ꯃꯔꯥ ꯌꯥꯝ ꯆꯥꯎꯔꯝꯃꯖꯥꯠꯅꯤ ꯁꯤ ꯑꯃꯁꯨ ꯐꯪꯉꯦ ꯆꯥꯎꯔꯤꯌꯦ ꯁꯤꯗꯤ ꯆꯥꯎꯕ ꯆꯣ ꯂꯥꯎꯏꯅꯦ ꯄꯥꯝꯕꯤꯁꯦ ꯀꯛꯑꯔꯣꯏ ꯑꯗꯨꯝ ꯃꯔꯥ ꯇꯥꯗꯣꯔꯦ ꯄꯥꯝꯕꯤ ꯀꯛꯇꯕꯤꯗ ꯇꯧꯔꯤꯁꯦ ꯑꯃꯁꯨ ꯐꯪꯉꯦ ꯆꯍꯤ ꯐꯥꯔꯕꯅꯤꯅ ꯃꯔꯥꯁꯦ ꯌꯥꯝ ꯆꯣꯡꯊꯣꯛꯑꯦꯕ ꯋꯥꯎ ꯕꯤꯒꯦꯁ ꯑꯃ ꯐꯪꯉꯦ 오, 와, 이렇게 여기 오이, 이마이 배 mai sao như vậy mà cháu đi chứ gì à như vậy dùng nè kèm cháu nè cháu cũng phăng nghe ô cái gì ông phao đi lụa đấy एकदम ông mà chụp thằng đấy đi ô đi bằng cái gì Put ya. Si pamisi ni kalai si pamisi jauh ni bak. Jadi pamisi. Jauh ya. Woi. Jauh ni ya. Wah. Jauh macam apa sih mandi? Naikon. Hati dia kan tu. Saya tu dulu apa tu? Pambi kathale ma'am, pambi se kathale mara pukul ho gare. Kanan pukul disiya. Si pambi se tha bang ta ne ba se. Hoji masa kathale sina kam ko tha doi ne ba. Sige si tha taruk pharaga amuk tan ga ne ba. De hojik poraiba tha kenon talisina chahi phabane ba ji sigam tharane se si mathang se pareng se loi tharak doi ni se hang ma se la ke se background ni se siga si tharak doi ni se hang ma se tharak doi ni Tuji ngasai kan tau gimana? Tang gimana sih kamu pore sih? Si pore amam tu tahun sandore, pambi amat lagi ni, pambi amat lagi ni, kayak am thong hanjung mea.
ꯑꯇꯩꯒꯁꯨ ꯄꯨꯔꯛꯈꯤꯅꯤ ꯄꯨꯔꯛꯀꯗꯕ ꯋꯥꯠꯂꯤ ꯂꯝꯕꯤ ꯑꯃꯒꯤ ꯌꯥꯝꯃꯦ ꯁꯤ ꯆꯥꯝꯃꯕꯣ ꯑꯆꯣꯠꯄꯗꯣ ꯑꯣꯏ ꯃꯥꯜꯂꯦ ꯀꯩꯅꯣꯗꯣ ꯁꯥꯊꯤ ꯌꯥꯝꯃꯦ ꯉꯁꯤ ꯀꯥꯞꯄꯕꯗꯤ ꯃꯌꯥꯝ ꯉꯁꯤ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯑꯩ ꯎꯃꯪꯒ꯭ꯔꯥꯁꯦ ꯊꯥꯡꯒꯠꯂꯒꯦꯀꯣ ꯃꯌꯥꯝ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯒꯦꯁꯇ ꯊꯥꯡꯒꯠꯂꯒꯦꯀꯣ ꯆꯥꯎꯋꯦ ꯂꯨꯝꯃꯦ ꯐꯖꯅ ꯀꯥꯞꯄꯕ ꯊꯥꯝꯅꯦꯜꯒꯤ ꯄꯣꯁꯇꯔ ꯇꯧꯗꯣꯏꯁꯤ ꯀꯥꯞꯄꯕ ꯂꯣꯏꯔꯣꯔꯥ ꯑꯅꯧꯕꯁꯦ ꯑꯃꯨꯛ ꯁꯤ ꯆꯥꯝꯊꯣꯛꯑꯒ ꯑꯩꯈꯣꯏ ꯆꯥꯔꯅꯦꯕ ꯐ꯭ꯔꯦꯁ ꯆꯥꯕꯁꯤꯅ ꯍꯥꯎꯕꯅꯦꯕ ꯈꯨꯗꯛꯇ ꯇꯥꯜꯂꯒ ꯆꯥꯕꯁꯦ ꯃꯀꯨꯁꯦ ꯄꯤꯡ ꯀꯂꯔ ꯑꯣꯏꯅꯦ ꯑꯩꯈꯣꯏ ꯑꯥꯒꯤꯗꯣ ꯋꯥꯏꯠ ꯀꯂꯔ ꯑꯣꯏ ꯃꯥꯜꯂꯦ ꯋꯥꯏꯠ ꯀꯂꯔ ꯁꯤꯅ ꯄꯤꯡ ꯀꯂꯔꯅꯤ ꯁꯤꯅ ꯄꯄꯥꯗꯩ ꯊꯥꯡꯄ꯭ꯔꯣ ꯑꯁꯤ ꯍꯦꯛ ꯆꯥꯕꯅꯦꯅ ꯊꯨꯝꯕ ꯑꯃ ꯌꯥꯎꯋꯦ ꯀꯤꯂꯣ ꯀꯌꯥ ꯑꯣꯏꯅꯤ ꯊꯨꯝꯕ ꯑꯃ ꯌꯥꯎꯋꯦ ꯁꯦ কেনে তব মুৰ্গী কেইটামান আহি কিনি কি সৰ্বনাশ কৰি দিলে নহয় ꯑꯩ ꯃꯤꯠ ꯆꯥꯔꯅꯤ ꯏꯆꯦ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯨꯁꯦ 하울 하울냐 수업 소리 잡나 কেনে তব টেঙাই টানটো টেঙাই দিনা নাবাই বিচাৰি তোমাৰ বহুত ভিটামিন